Akasvani Imphal Nolini Devi na pau pajari ahanbada maruiba pau Mukhyamantri Nongthombam Biren Singh na hairi awang nungpok damdamda zat bizat khaiba rajniti loisinduna paktaknana BJP ki sasan lakpa hore National People's Party ki losingba Konrak Sangma hayeng Meghalaya gi anauba Mukhyamantri oina wasak lawragani amasung CBSE na lawba class 10 amasung 12 ki parikya ngasidagi hawragani Mukhyamantri Nongthombam Biren Singh na hairi awang nungpok damdamda zat bizat khaiba rajniti loisinduna paktaknana BJP ki sasan lakpa hore Imphal da ngarang pangthokhiba bijay usap thauramda Mukhyamantri na hai awang nungpok damdambu matam sangna nathaiduna thambiramba adu BJP ki sasan lakpadagi sengwat sagatpagi lamda ningthina mideng changle Sri Biren na hai BJP di dharma amasung chinjakta rajniti tawti haibadu handaki raija ohumgi mikhalgi fol asina ulle BJP ki amata oiba Bharat amasung amata oiba Manipur haiba wakhalon asigi damak makhatana honakhigani Congress na sahi tara mangada tawba ngamlamdaba thabaksing BJP na pangthokpa ngamle haina dabi tawraduna Sri Biren na hai Manipur da BJP na luchingba sarkar gi sasan lairakpa sahi ama mapung pharakpaga loinana thakhai ama chupna tongan ba chakha thaurangi project 113 sangaduna miyamda sinaragani Thasi ki taratarukta Pradhan Mantri Narendra Modi masamak Manipur da lagduna tongan ba project sing sangabagi thauramda saruk yagani Masigi mathakta Griha Mantri Rajnath Singh amasung BJP ki President Amit Shah chu sangabagi thauram singda saruk yaba lakani Mukhyamantri na hai lagiba thasigi nipanda malemgi nupi gi numit kya mari leinana Imphal gi Rajbhavan da Rajapal Dr Nazma Heptullah yauna pangthokadaba thauram amada ahloirabi nupi singda ikai khumnaba uttuna khudol tamgani Jila singdagi khangalaba ahloirabi nupi tara na thauram asida saruk yagani National People's Party ki luchingba Konrak Sangma hayeng Meghalaya gi anauba Mukhyamantri oina wasak lawragani Kendra gi mantri amasung BJP gi makok thongba luchingba KJ Alphonse na Shillong da ngarang pawmising da hai Rajapal na Sri Sangma bu hayeng wasak lawnaba bartan tawrakle Akasvani pawmina hai wasak lawbagi thauram hayeng Shillong da pangthokani Sri Sangma bu NPP ki MLA 18 UDP ki 3 PDF ki mari BJP ki ani amasung SSPDP ki ani punna MLA kuntha mari na sugatle ngarang dolsing asigi luchingba singna Rajapal Ganga Prasad ka Rajbhavan da unaduna makhoina mathangi sarkar semjagi haina dabi tawkhibani Nagaland da NDPP amasung BJP sungsinaba kangbugi Mukhyamantri gi mirep nai phiuriona raija adu da sarkar semjagi haina Rajapal da haijakre Sri Riona ngarang Kohima gi Rajbhavan da Rajapal PB Acharya ga unaduna mahakpo BJP ZU amasung Independent MLA singna sogoli haiba cherol ama pisinki Maduda BJP ki National General Secretary Ram Madhavsu yauki Tripura da BJP ki State President Biplab Kumar Dev na hai raija adu da anuba sarkar semnaba dol gi nongna khalaba MLA sing amasung masiga sungsinariba IPFC ki MLA singi apunba mifam ama hayeng pangthokduna makhoigi luchingba khangani raija adu da BJP na aitihasik oiraba mawongda sauna mai paglaba tungda sarkar semnaba akanba thabak lokhale marak asida Rajapal Tathagat roina Mukhyamantri Manik sarkar na phamthadopadu yakre adubo anuba sarkar ama semjiba phawba Mukhyamantri oina thabak pubina bahaijakhi Aikogi pawmin hai raija adu ki Mukhyamantri oiba yaba myoisinggi manungda BJP ki State President Biplab Kumar Dev na mangjil thana leiri Central Board of Secondary Education CBSE ina lawba class 10 amasung 12 ki parikya ngasidagi hawragani Class 10 da mahiroi lakh 13,9 romna parikya thagani aduga class 12 ki na mahiroi lakh 13,36 romna parikya thagani Laibak sinba tungbada puna center lising mari henbada class 10 ki parikya pangthokani Laibak ki wangbada laiba center humputara nipan dasu parikya ase pangthokani Class 12 ki su laibak asigi manungta laiba center lising mari rom aduga mapanda laiba center humputara mathoida parikya ase pangthokani Parikya sing asi ningchina amadi niyom sumna pangthokpa ngamnaba board na state authorities sing amadi police ka loinana akanba sexual thawrang lokhale Tabi riba pawasi Akasvani Imphal dagini ngasigi maru oiba paw khara khananaba telegraph ki special correspondent Kalen Thokchom amasung aikogi mihut wahengbong Washington dere Washington Kelen butaram oksel Thank you Yaksang kumai gi press ti oi kibena ngasi chu
Sana Lepak Natana, Infala Pongba, Pausi, Amata Ponatre. Adu Nainavayaba, Paumadi, Awang Nupuk Lamdamgi, Raja Hunda, the Pantokiba, Raja Bidan Sabamikal, the BJP, Natao, Namai Paki Bagi, Narang, Infala Pantokiba, BJ Usaf, Toram, the commentary, N. Billion, Haikiba. Congress na sahi tara mga da tawbang amlamdaba BJP na tara mga da tawbang amgani habi utpang amle habi wapam sini Mukhyamantri wapam sida kile na kari habi Washington Sarkar sigi esime na maharigadi state sida BJP na lusing da Sarkar ma pali habi si mapang kudumaktang halitina remind tabugi kano sima wakang mapang kudumaktang lehan bagi kamo lehan bagi sime namani masi publicity hai begini hai bitai aduga ipondi lei saka sigi ahongba khara khoina dum ubab fangi anuba scheme mayam lauthoe we persons with disabilities singi adigi laireba pankhai gi makha da leiba imong singi makoi gi health scheme sumaina welfare program mayam sumathang saka sina Lautokpa ui. Adigi amana Prime Minister na election campaign mamangda haramani Congress na sahi tara manga da tawbang amamda budu BJP Sarkar na paladi sahi tha tara manga da pangthok kan na man promise mo tormani Sarkar si tha trying to phare adu masida khoina naina buda Washington nungai gada bisi simi sanangarang hai bisi akoina promise to gibudu ngak pangame promise to akoi thabuk to onthok pangame haibni adu masidai sita nena bada khare hena ngai gidu bise Congress na sahi tara manga da ngam da baduna karino aduga BJP na tha tarang thoi sita ngam ribisina karino haibdum tanga mayekshin haibiragadi nena bada khare ngai gidu male adu Prime Minister na yam kana emphasis vote khong matamda aman haram basi Lok Sabha mikhali mamang degi hona highway national highway anisi problem ne lakpa anisi ma man focus yam pi adu hujpuri film si phare lambi gi film se khar phare semda kano infal ma pu lambi yam kana semi adu infal jibam lambi phare ai mutu chaludri adu ta ba phare hai adu marak sahi ngarang mathung matek tan gari tabu ofum chile ko nung dolan manakta aduna mapung ne yengda khara dudi phare aduga vehicle loine pharapra haibu mukti mukti oidi aduga mukhyamantri na chaliba tha sida project chama hena changana ba tawgani su hai masina tasena kari thabakta onthokpa ngamagadi miyamdi sarkar si hainali tana thagatkani ena khali masidana kari haibini hoi hogre namji water supply scheme infal gi jaga sanda ohma sanga khre ari ngarang jina khoi minister amana school gi nong saba building ma sanga khre aduna si minister ngarang lokthoi si han gi degi chathadna lakpa scheme sing Aria Sarkar anu Sarkar sina paket pa scheme sing si sama ga tratru khabu male masing se anu masi hari ba inaugurate tawru BJP na palakpa BJP na lusing da Sarkar sina palakpa sahi pharakpa sidai sida si sanga gani habni masi Washington phai abdu thabak tu tawre habdu utpagi wafamni laipoti aduga adigi amana masisu Sarkar sina sahi pharakpagi mukoina dhumdham da pangthokna nanaba thaurang tawrisigi sarugamani adubu aina sahajabiba dumaina loina ba hekta nuairebra pharabra haibidi natte haibiduni adu ngamsung pharo thokte sahi amagi manungda hekta loina ba hanadigi chronic goidna la ba laina mayamji hekta phalu haibidi yade adubu Sarkar sina attention pigadaba wafam kharadi mu akoigi mipung khudimaki punsi mari leina bada chang tangai fadna attention pideba yadu wafam kharalai madugi manungda pochegi mamalji amane Manipur da pochegi mamalji atai bharti atai state ngai yenga matamda alurek ta harji mamalji ayang te yam thina khena gre aduna pochegi mamalse masi control to bugi wafam ma leite
mamang sakar su lemde hojiki sakar sing su masima control to no hona bagi hoti hona bra hona basu hona ngani khali adu bo khoina miyam di madugi kana du public na phang bang amdri adegi atopo wafam amana state singi financial position ji phatte adisu hana de ram phatna dum lakpani khoi hiram khudimakta center da dum depend torol ga dum lakpani project na scheme pa khatpu matamda akoina DPR semba adi DPR thar ne masi chimpha worabani DPR hari ba potchi adu center da akoina loina depend tawi yoksam kumai si manipur gi khwai digi chawba kumai jing manungda amani masigi mamangda waja section kharadi sakar sina tolo pithokpu ngamde makoida nungaitabal lei aduna masisu maru bu wafum mani aina sai financial position phaten haijabudugi kenoni sangni adiya adi koi issue festival khara chawba chuma lebi mamangda karmachai jing tolo si pithokpagi sumbagi kenoma chanabi gumba ma leyame ba adidu amani che Christmas harji adi Christmas ningol chakoba yoksang adigi idul zuha leiba kumai mayam se sede waja loina ba atai manuga meni employee antolo ayam loina pibni aina no waja section kara samna harga example edit school gi harji edit school gi tolopsi moi pithopung amde aduna waja sangjida education dadi yamna focus yamna piraga masigi matang jide sida wajasing da yoksang kumai manungda keno pido matam jide sida mokoi de nungaro da ba wakhalon adu amusu lei aduna hujik che sakar sanga tawda basi overall mapumna loina mo saukhatpa phange hargadi thabuk tawgi hargadi sel thungi piom simusu yam phaba dakani masi phatragadi development da yaroi doribini na ado yakshan kumai hega manipur da yakshan kumai si numit mangani pangthok liba si matang changman khre khara tension na pangthok haning bagi apam ba si sarkar yauna mai kei kya dagi hanak si phungdok na ba thena khre taseng su yakshan kumai si numit mangani chumna pangthok pa si makti changman khre bra en kali matang si na mani numit mangani si da manipur ji pura saple paga adum leibagi mongni adu akhoi manipur da kumai si thawai yaroi si maramdi kenosi lamsira leromi si akhoi watta padna lere watta padraba matamda mi besina nungai ba jo nungai na ru thirei aduna akhoi kumai da thawai yarum bani adu hujikti thaina gi matam du natre hujikti ahong ba yamna lere mi bi punchilol da ahong ba lere arigi nungai ya phobigi phim da so ahong lere watta padba haibudu ngasi di oidrabani aduna ni hujik yaksang kumai sangmale tension ji habigi wafam mo laisi tawbutabu masi tension gadabasi kanana tension gadage haraga akhoi isa na gyam bhabab du pamraga tension gadami dharma gi oiba lai gi tangai fedna tawduba yadaba yaksang haibu kumai ji dharma ga mari leina poni adugi dharma gi oiba posindu machatsindu kaina leraga atai aremba kana daba paisa tingadaba matam mangdaba sibumba sidi tension basina khwaidagi phabani ari huji hariba nomagi surga sarga tamjariba adigi passenger service sungma mayam je employment gi kari da yamna kumai sina plan mani chaple pasina apan bise makhoi da nomagi chara tanjaga ba adigi thabuk sujaga da bu makhoi disu phamjini ba makenu masi athing ba ma leibudona leibo pone ba adubu kenu di phai hai tare sports movement simadi ai phai na ai hajini aduga handa nungai bam na handa ti akhoi sports digi yakshan kumai to buchi chu sum yang ujabada ga ka tension na numit humni da ai da loishin ba ina amu uwangi masimati akhoi na afaba maikeyam da lakpani mani aduga hum matang tuna hum de dum lakni adi matam amre yakshan ji phajana tension gi na akhoi si khanari je tension bai wa hum khanari ji soina tension lakni na ai khale thabase noli aroibeda maroiba pau amuk hana mukhയമന്ത്രി nongthombam birena hairi awang nongpok damdamda jat bijat khaiba rajniti loisinduna paktaknana BJP gi sasan lakpa hore National People's Party gi lucingba kondak sangma hayeng Meghalaya gi anauba mukhയമന്ത്രി oina wasak lawragani amishung CBSE na lawba class 10 amasung 12 ki parikya ngasidagi hawragani pawujari